फाजल थमोना तभी लोकल खुबी करने हायरे में दूसरे बीजेपी की नहीं अरे फाजल है अरे मैं आप लोग लागू हाजे वो अने पॉपुलर को अंगुसिंगा इसी यानी 아이나 시담 막이 할고 이러네봐 뭐 ꯐꯪꯕꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯁ ꯑꯦꯒꯤꯡ ꯃꯩꯇꯩ ꯑꯖꯤꯡ ꯃꯩꯇꯩ ꯑꯁꯤꯒꯤ ꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯊꯥꯗꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯏꯈꯪ ꯈꯪꯗꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯍꯛꯆꯥꯡꯁꯤ ꯐꯪꯁꯨ ꯐꯪꯗꯕꯅꯤ ꯃꯌꯥꯡꯁꯤꯡꯅ ꯐꯪꯕꯅꯤ ꯑꯁꯦꯡꯕꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯅꯥꯝ ꯄꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯍꯥꯠꯄ ꯃꯤꯁꯤꯡꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯐꯪꯕꯤꯔꯒ ꯃꯈꯣꯏ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯖꯕꯅꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯩꯈꯣꯏ ꯂꯝꯗ ꯂꯪꯊꯣꯛꯄꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯀꯁꯇꯝꯗ ꯑꯁꯤꯒꯨꯝꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁꯦꯡꯗꯣꯛꯄꯤꯅꯕ ꯅꯤꯖꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯀꯨꯀꯤ ꯃꯁꯦꯟ ꯃꯌꯥꯝꯁꯤꯡꯁꯨ ꯂꯝꯁꯤ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯅꯤꯖꯩ ꯇꯦꯟꯅ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯃꯦꯔꯤ ꯆꯉꯧꯕꯨꯡ ꯇꯨꯏꯂꯣꯡ ꯀꯨꯟ ꯑꯦꯔꯤꯌꯥ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯩ ꯑꯣꯏꯕꯅꯣ ꯌꯨꯅꯤꯌꯟ ꯋꯨꯃꯦꯟ ꯃꯦꯝꯕꯔꯅꯦ ꯍꯣꯏ ꯌꯥꯏ ꯑꯗ ꯗꯦꯗꯂꯥꯏꯟ ꯄꯤꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯌꯥꯗꯦ ꯑꯁꯤꯕ ꯄꯣꯂꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯨꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯤꯁꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 15ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ Ako ay
Anh xem em ghi nung nó xuống cái hạt bạc xe. Mới hay là bira bạc mới cái. Mới sập gì. Nó là mình cái hạt là cái. Nung xuống nó bị chấn nó bira bạc. To ken cái gì. Nung nó xuống cái thằng mà hạt bạc. Anh biết cái số. Ốc tại vì số nhân là cái. Anh sẽ cái em đó. Nung xuống hạt bạc. Nhà nên gì. Cái chính trong là hạt chúng băng khá là hạt đi đi. Mà xem chúng thốt với nhau. Lấy nó là chúng thốt với nhau. Nung nó xuống xuống mình cái kem hay cái gì. ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯁꯤꯟꯒꯦ ꯇꯧꯕꯗꯣ ꯑꯦꯀ꯭ꯔꯣꯁ ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕꯅꯤꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯣꯛꯇꯣꯄꯁꯀꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯂꯣꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯃꯔꯤ ꯂꯥꯜꯂꯒ ꯂꯥꯛꯄꯁꯤ ꯁꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯐꯣꯔꯃꯦꯂꯤꯇꯤ ꯀꯩꯒꯨꯝꯕ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥꯗꯁꯨ ꯈꯤꯇꯪꯗꯤ ꯗꯤꯂꯦ ꯇꯧꯕꯤꯔꯕ ꯁꯥꯔꯅ ꯑꯗꯣ ꯁꯥꯃꯨ ꯃꯈꯣꯡꯗ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯇꯤ ꯇꯧꯔꯅꯤꯀꯣ ꯁꯥꯔ ꯁꯥꯃꯨ ꯃꯈꯣꯡꯗ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯅꯤ ꯍꯥꯏꯁꯤ ꯏꯃꯥꯒꯤ ꯋꯥꯁꯛ ꯁꯥꯔꯒꯣꯅ ꯗꯤꯂꯦ ꯇꯧꯕꯤꯔꯕ ꯑꯗꯣ ꯃꯁꯥꯗꯒꯤ ꯂꯥꯛꯅ ꯍꯧꯖꯤꯛꯕꯨ ꯆꯥꯛ ꯆꯥꯔꯣꯏ ꯅꯨꯃꯤꯠ 5 ꯆꯥꯛꯇꯦ ꯑꯩ ꯅꯨꯡꯗꯥꯡ ꯌꯥꯔꯒꯗꯤꯅꯦ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛ ꯆꯥꯝꯃꯔꯛ ꯄꯨꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨ ꯏꯃꯥꯗꯣ ꯑꯃꯨꯛ ꯑꯃꯥꯡꯕꯒꯤ ꯏꯃꯨꯡꯗꯁꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯕꯁꯤ ꯂꯧꯕꯤꯔꯒꯅꯦ ꯏꯃꯥꯁꯨ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯕ ꯌꯥꯕ꯭ꯔꯥ ꯁꯥꯔ ꯍꯣꯏ ꯂꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯕꯤꯔꯨꯔꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤꯅꯤꯀꯣ ꯑꯇꯩꯒꯤꯗꯤ ꯈꯟꯗꯦ ꯑꯩꯈꯣꯏꯒꯤꯗꯤ 99.9% ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯌꯦꯡꯉꯣ ꯃꯃꯥꯡꯒꯤ ꯆꯥꯔ ꯍꯖꯥꯔꯦꯒꯤ ꯃꯤ ꯑꯃ ꯐꯥꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ ꯑꯁꯨꯛꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨ ꯄꯨꯡ 3 ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯥꯏꯛꯇ ꯀꯃꯤꯠꯃꯦꯟ ꯄꯤ 99.9% ꯁꯤꯌꯣꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯌꯦ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯏꯁꯨꯗ ꯍꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯉꯔꯥꯡ ꯏꯚꯤꯛꯁꯟ ꯇꯧꯕꯗꯣ ꯏꯚꯤꯛꯁꯟ ꯄꯨꯡ 12 ꯐꯥꯎꯗ ꯂꯣꯏꯔꯛꯄꯗꯣ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯄꯤꯌꯣ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯏ ꯉꯝꯃꯣꯏꯗꯕꯗꯨꯗꯤ ꯑꯩꯈꯣꯏ Nhúng nó thấu đây. Nhúng nó thấu ra. Nhúng nó thấu ra kìa. Không có tôi nè. Nhúng nó thấu.
याम छे है खाओ ना पूछे Police custody ni. Mana 27 ko lupa do. Lupa na 28 ko. अदु खगी तबुनी अखोना मोय जेलम खजन खदी अखोना पा हिबा पांदल जे कांगा थि खांगा खांगा रेना दिन पखजन रोय जा जेल दे पक हाजन बे मी हियरिंग नु हिया जो ला अखोय कल सला रिले मते सला रिले मते मा पुलिस ऑफिस मा ला 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 अदु ने ममाइला Bain mun chela. Nu bis na ni pa chat thuk ni ko Moses nang na hat panat ra. Moses tu ai na hat le hai ta ga di mai shuari tu lo training hai do ya de ba sonya nang ho ba ni hat pa to hai do pa ya na de ba ma bai ni se. Adu na ama ma lo na ga ne ba hai do pa ya de ba phura to pa kuki gilamda ayamna sibom dopa yaninde Aina ko Sonia aina ne Sonia ga Moses ka da hairam bani ngasi se Sonia Moses na bai ni pela branang na bai ni halam ba se noi pulla ga halam ba se aging ma than bana te ima su loi hore ai su halam me koi pulap se halam me Moses nang na kutuna sur ga nung na hat do nang nungai bra smain to re ma se adagi di Sonia do su khum de ma nang na thamoi kan mali da nang bo na cha su le ni nang ni ma cha mu pu tho ga nang na smain to ga halam ba si bu nang bo hai ba ma mi na kap sana ga le nu pi do top sana ba am hi Nanti